Emails PAODAM 8th tabiri basingbu ahan magtada binitana taram nausa bagaloyana kurumzari. Hauzik maroyo pau pizari. Sorada miyamna two-wheeler amaga police checkpost amaga mai thakre matam kaktaba ban hokre. Lam khopsili basing takthokna ba thabak paikhalagani haina Chief Minister N Birena haikre. Mau temporary market ngasi MLA losi dikhona hangdokre. Loinana solid fuel ducted ramjet booster mai partner test tokre. Mapunga Paulo Birasi. 44 YTB local da lengakna Sports University sanaba lai kraba lamsing fencing tawnaba thabak paikhat pa lakpada local asiga koibada taba miyam ga muknabagi thodok ngasisu makhatana thoktuna sorada miyamna national highway oiriba Imphal More lambi thingbagi khongjang changsinkre. Makhatana yanaba waroishan ama puraktori phauba Imphal More lambi Asian Highway 2 matam kaktaba ban hokre. Police na khongjang changshin basing laksanaba honabada tear gas rubber bullet cell kaya kapkre khongjang loising nasu police na thorakpa two-wheeler gari amaga checkpost amaga mai thaduna amanga ta thoankre. Khongjang loising na police personnel singbu thabak suphamda changhandana thamki tungda security gi maikaidagi rubber bullet tear gas amadi mock bomb na singba kaptuna tankhaiduna security singna ngal senduna masing yamlaba JCB sinaduna lepak kotpagi thabak loisinki. Adumoinama khoisaunarba miyamna security singi mathakta nauri nungna singba thajinduna police singa akanma mawangda numidang wairam phauba muknakhi. Thaudo aduda police amadi miyamgi marakta asoapan kaya yaunakhi. Thaudo asigi matangda ngasi sorada paumising unaba amada upadyaksha Najimuddin na phongdorakpada Thoubal district staff singna khanghaudana ngarangdagi horaga mafam asda leiriba praja punamakta amadi local leader singda karigumba pau amata piraktana mafam asi mega food park sagani fencing togani haiduna YTB local da survey toba lakpa si miyamgi mayoktani. Ngarang Soragi Jila Parishad Isamak Pradhan amadi Kaksingi MLA Rameshwar yauna mafam asda survey toba lakliba staff singa wari shanaduna watho asigi matangda MLA na daita lobiraga lengaka amuktang wari shanakisi haiduna yanaba amagi makhada handoknakibani. Mafam asi yon kibra yon dabra haibasu higher authority da knowledge amata leibasu natte mafam asi pata paiduna yum taribani. Karigumba amata thigatpa tawduna hekta changsalakpa asi yaningde yanakibagi matungina wari shananaba pausu piraktabida haukiba hingda masing yamlaba security sing changsilaklaga thabak horakpa si yamna nungaite. Aduna makoigi thawang asida ngasidi local leader singna miyamgi asauba phathaba ngamdre. Mafam asigi minority miyam bulengakna phajana yengbirakani haibagi thajaba thamjari. Mari leinaba singa phajana phaminaraga tathotasin tawbagi mahutta hingsa yaitambagi saglon amada lakpa sidi miyamsu khamjinba ngamdre. Maramaduna Manipurgi Chief Minister na afaba wakhal khanbiraga afaba waroisin ama puraknaba hotnaminasi haiki. Lengakta tangai fadana mafam sigi oiriba situation si yengaga athubada aikoi solution ama puraga kari tawsi kam tawsi ge habasi mafam sigi leiriba local leader singa phaminaba aikoi na sukan honajari adugi line si ngasi ge lengakna su athubada pibirakna basu appeal tawjabaga loinana hojikti leiriba praja section mayam soragi leiriba adagi langthabal gi koijam gi leiriba singji hauraaga ngasi dagi bansi tawrani haibagi declare tawkre tasengna jila ni pradhani haibagi ekhoina makhoida hai jarubagi shakti leijadre ekhoida onjal laga lakre masi ekhoi gi control gi wangbada leikre athubada ekhoi leiriba ngasi gi lenga ka ekhoiga tanaraga amuktang solve tawnai hona
Khas Lenda Reserve Foresta Loktakya Koibada Amadi Highway na Singba Kayada Khopsiliba Lamsing Isa Isana Khangna Mipa Mipun Yarok Tringaida Hongdok Piu Haina Manipur Chief Minister N Biren Singhana Pongdokre Saksam Manipur Prantna Sinduna Ukrulgi Poida Pangtok Kadaba Free Eye Checkup and Distribution of Spectacle Lamtabagi Taramda Mahakna Hai Hauzik Sorada Togliba Irang Asi Tabada Nungaite Hairiba Mapamadu Mamangi Sarkarna Sport University Sanaba Matik Jaba Compensation Singba Piduna Lokibani Manipuri Apam Kudinda Lam Kopsiliba Sing Tatok Naba Tabak Paikatlagani Sarkada Satellite Mapping Data Loina Lay Maramasna Isa Isana Kangna Nungaitaba Todok Tokdringaida Kongpam Sing Handok Piu Haina Chief Minister na Miyamda Appeal Toki Hayeng dagi saksam na sinuna ukulgi poi dagi suthagadaba free eye checkup amadi lemna anok pibagi thoramasi Manipur district khuding dasu makhata na suthagadaba thorang amani hairi Saragi danate ate singra reserve forest area da illegally corruption legal lady basin reserve I repeat again sing the lainana ba law lay sing the lay ka sukai de ta wudabu reserve forest and lay ba jaga sing the jungle kokoi ba lam corruption liba ate nat ba tawli basin tawbi gano madu ai sigi sathari ba drive se pe Manipur park sin na lam corruption ba tulen manunda sing da chajan ba jingi reserve forest sajan ba lampak ka sajan ba labuk ka sajan ba pa ka sajan ba even Loktak the corruption labor sin left the corruption labor Loktak the corruption labor Tanaba Kunjing Sanbi dana corruption Luribodo Mi Pawai Punto Grinay, Messin Pagana Dringay, Mi Pagana Dringay, Isa Pagana Dringada Loktak Lamdo Loktak when you Aduna Masichi, I'm on the law in a record Aduga Lekai complain Aduga satellite mapping the loina lady and the corruption libusina Loktak the Waigera, Reserve Forest Land the Waigera, Shiki Highway the Waigera, Lambi the Waigera, Labuk the Waigera, Pata the Bug, Napoina Quigi, Mimigi, Hakoi the Bug, Mapam the Libidi Budo, Corruption Bidibudo, Lokopi and 9 Apple. Manipurda Hokiba Pung Kunmarida Mioy Ahung COVID positive Oyuna Stasida COVID pandemic Sandorak Padagi Ngasi Pawada Apunba Mioy Lak Ama Lising Kuntrataret Samni Futaruk Shukre Pung Kunmaria Sida Mioy Sahung Kulumdoina COVID test Tokibada Mioy Ahung COVID positive Oikibana Ngasigi COVID positive Bagi Chan Chada Sino Dasmit Mapan Yoki Pung Pamasida Mi Sikibagi Paudi Laite Stasigi Apunba Laikidabagi Masingna Lishingani Chamakuni Apunba Naba Fakibagi Masingna, Lak Amalising Kuntramari Chamapan Hundra Teres Sukre, Naba Fakibagi Changna Chada Maudani Pan Daspik Mari Ani Yore, active case na Mio Nipumapa Lady. Dian Koleski Maning Tangba Saruta Lady Ba, Kabole Kaida, Nauna Saba, Mau Temporary Market, Nasi Handokre, Toramadu da Maugi MLA Loishi Diko, MLA K. Robindro, Impal Westki DCM, the SP Sivakanta Susaruk Yaki, Toramadu da Wangaluna MLA Loishi Dikona High. Mao da Putoliba Horticulture Amadi Agriculture Poto Sing Yon Pamama, Greta Impal da Laiba Si Yamna Laibak Pabani, Mao da Putoliba Manama Sing Sing, Pohima Amadi Dima Puda Yamna Pamna Laina Rambani, Adubu, Laibak Tiba Todo Amadagi Manama Sing Sing Si Yon Pam Laitana Lerakiba Adu, Stairs the Lariba Civil Society Organization Singna, Hokiba English Singanitra Mangagi July Tadagi Horaga, Impagi Mapam Keada Yon Pam Pibidina Lakibani. Ngasi mau kaitel hangdoliba sina mau miyamda achoba tengbang ama pibada natana khunja sing na hona zariba dugi mahai yale loinana khunja sing semilon da su achoba mateng panglagani haiki. And then people started applying fertilizer machida timiri kamalai. But now our people came to realize now we should convert all our agriculture product into organic initiative. So today, with the initiative, with the support of our leadership, our Honorable Chief Minister, and our people from Nepal, especially Brother Thomas and team, kanda ko support piraga, sumaina special treatment of piraga in order to promote our relationship and in order to promote our state economy. Sumaina purupashi, it has become very important and great achievement, great initiative for the people and for our community. And I again.
ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5ꯒꯤ MLA ꯑꯣꯏꯕꯒꯤ ꯇꯥꯝ ꯑꯁꯤꯗ ꯀꯛꯆꯤꯡ AC ꯑꯁꯤꯗ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯔꯝꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯍꯩ ꯃꯁꯤꯡ ꯍꯛꯁꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯒꯠꯍꯟꯕ ꯌꯥꯎꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯆꯥꯎꯈꯠꯄ ꯂꯝꯗ ꯑꯃ ꯀꯛꯆꯤꯡ ACꯒꯤ ꯃꯤꯌꯥꯝꯗ ꯎꯕ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ACꯒꯤ MLA ꯃꯌꯥꯂꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗꯒꯤ ꯀꯛꯆꯤꯡ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄꯂꯦꯜ ꯀꯩꯊꯦꯜ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯉꯔꯥꯡ MLA ꯔꯥꯃꯦꯁꯣꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯔꯦꯗꯒꯤ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯄꯂꯦꯜ ꯑꯁꯤꯗ ꯏꯃꯥ ꯀꯩꯊꯦꯜ ꯑꯃ ꯁꯥꯅꯅꯕꯒꯤ ꯑꯌꯥꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ CM N ꯕꯤꯔꯦꯟꯅ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯄꯤꯕꯤꯔꯛꯇꯨꯅ ꯀꯩꯊꯦꯜ ꯁꯪ ꯁꯥꯕ ꯌꯥꯅꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯀꯩꯊꯦꯜ ꯍꯣꯡꯗꯣꯛꯐꯝ ꯁꯪ ꯁꯥꯕꯒꯤ ꯊꯕꯛ ꯍꯥꯟꯅ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯀꯩꯊꯦꯜ ꯍꯣꯡꯗꯣꯛꯐꯝ ꯁꯪ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯥꯕꯒꯤ ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯔꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ CM N ꯕꯤꯔꯦꯟꯅ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯗꯨꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯄꯥꯡꯒꯜ ꯍꯥꯞꯄ ꯃꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯅꯨꯡꯗ ꯄꯂꯦꯜꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯁꯨ ꯁꯥꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗꯨꯅ ꯊꯕꯛ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯄꯂꯦꯜ ꯀꯩꯊꯦꯜ ꯍꯣꯡꯗꯣꯛꯐꯝ ꯁꯪ ꯑꯁꯤ ꯁꯪꯒꯥꯔꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯗꯣꯛꯂꯕ ꯇꯨꯡꯗ ꯃꯄꯨꯡ ꯑꯣꯏꯕ ꯀꯩꯊꯦꯜ ꯁꯪ ꯑꯁꯤ ꯁꯥꯗꯨꯅ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ Honorable Chief Minister Shri N Biren Singhgi vision makhada women empowerment nupi haibasi mapangal hapkadabni nupi gi source of revenue lainanaba lairiba society asida mahaki angamba contribution to ngamnanaba madugi foundation infrastructure to semgadabni haibduna ima market masi mamangi tamdagi horaga semakpasi hojik temporary market si loibanina mathangi kuidana permanent market su horani aduna chatharaiba akoigi ongoing Mamangi term the Satareva Hanak second term, second term that Satareva Asigumba inspection of completed projects Asina Nisubani, Palengi, temporary market Sabalore, Masi inaugurate Tonganaba, Atumatam the Torani, Kachin Kendragi Prazada, Aina Hygienic Badi, Lakadur Vasa Himangasida, Kachin Kendra Imanunda, Hana, Mamanga Torum, the Bamunda, development in every field, education ki matangda, healthcare ki matangda, income generation ki, women empowerment ki, youth employment generation ki, skill development ki, asiguma matang akoi development 37 Kachin ACda ubo phangbigani loina na social engineering ki makhada lairiba community mayam sigi chap manaba miyeng de yengaga development tawjagani haiba wafam kharsi thamaga Board of Secondary Education Manipurna Lauba High School Living Certificate Examination Lisingani Kuni Thoigi Ngasi Science Subject Thokpada Nataba Pambai Sinarambadagi Mahairoi Ani Tanthokre Mahairoi Ani Adugi Manungda Amana Kumari High School Hiangthang Center Taba Mahairoi roll number 49556 ni Atopa Amadana Cosmopolitan High School Jingkhu Pangai Center Taba Mahairoi roll number 26345 ni Tongan ba nongmada sangba potlam amadi petroleum ki products sing mamal ka hena wangkhalakpagi mayokta tha ama sathagadaba protest CPI Manipur State Council na sinduna ngasidagi Irawat Bhawan da hokre nongmada sangba potlam amadi petroleum ki products sing mamal hengat pasna lairaba praja sing amadi unorganized sector da lairiba sinmi sing da ka hena awaba potlum thangatle masi prajadi khalaga Prajagi khalaga lenga asna tubada mamal hanthangadabani hayaduna ngasidagi megi tang mapan phauba khongjang asi sathagadori khongjang aduda saruk yakiba CPI gi hanagi secretary Dr M Narana hai pochai mamal tang ba haibasi rajniti gi khongchak yamna mari leinai lengak asina leibak atopada thokliba lal da yumpham oiraga maleng leibak singda sungdoktriba thaugi mamal hengatpadagi petrol amadi diesel mamal hengatpani haina BJP lusingba singa media da phondolibasi yumpham yaudabani haina phondorakli like how we want to be. Certainly, the political process, amasung BJP ki shason, maki policy to the manunda. See where can you say Hana Kandugi Hajab? What time Mamal Tam Basiga? Ranji ki process Siga Anishimari.
Watuna Ladiba Government College ki regular principal hapnabagi thabak pung chamagi manungda lengakna lakhokadabani wafam asing asi kwakaithel leiba Democratic Students Alliance of Manipur Desangi office ta pangthokpa paugi miphamada Desangi president Laisang Them Lamyanbana phongdokhibani mahna hai anoba lengak lakpadagi ahanba khudoloina in charge principal hablakpa si laibak thibani in charge ki leina ka henmale lenga ki secretary of higher and Technical Education Department Tholiba statement da yumpham oiba kanglon gi wangmada college manga gi principal in charge manga hablakpa khudak ta handokadabani UGC regulation 2018 lengana satnare haina lauthokraga hojik phawba higher education da in charge ki leina kokpa ngamdreba karigino regular principal hapa ngamdrabadi vice principal oina hapiyu UGC da sungyaw yaw daba principal in charge hablaga tare suba pe pithokpa haibadi lenga ki sel mangan bani nakalamarom da MPSC na career advancement scheme gi khuthang da principal oiba yarba professor singbo regular principal oina hablakani haibagi thajaba piram laga NG college da professor na taba miyo amabu karamna professor gi marakta thangaduna in charge principal hablak ibano masi desamna sungya yaba ngamloi UGC regulation 2018 gi matungina in charge principal haiba yaude maramasna laifam thokte maramasna regular principal MPSC na pung chamagi manungda kohhalu regulation gi matungina in charge puriba senior oja singbuna vice principal onthok piyo haiki nakhai sengna vice principal za regular oina hapiro aduga principal hapangam daba singsina adum hanhal laga thambiro habisi adu masi kai guba tawdaba taragadi aikoi gidi aikoi action matik chaba aikoi akan ba aikoi thabak thoram sing aikoi lokhal nanabagi damakta aikoi sem saba laikre maram aduna pung chamagi manungda aikoi gi regular principal hapna nabagi thabak thoram sing se masi aikoi pakhat pirakada bane aduga loina na manipur gi lenga ki gu yonthoi basgumba order se masing masu aikoi ribok tawgadabani haiba wafam singda yamna mek sengna thamjari to poto chai ama hene SCERT gi director leitana thamliba haibase masi aikoi yabangam loi maram aduna aikoi na su athuba matamgi manungda SCERT gi director su mamang su aikoi happy gadabani haibi wafam thamjaki batalaga su hojik phawba happy raktaba haibase masi aikoi khangmangam loi makhata bani masi da thorokpa afa phatagi daita khudima aikoi pali belenga asina pubigadabane investor lising ahumdagi yamlaba senpham khongatuna mangkraba khetrimayum manglemjawgi mathakta action lokhatrabadi courta appeal toragani haina petitioner moirangthe madhusandra singhana phongdokre ngasi manipur press club ta pangthokpa pawmising unabada mahna hai hairiba watho asi matangda banning of unregulated depository schemes act 2019 gi mari leinaba authority da complaint su tokre amadi kaksing police station da su FIR pankre adubo ngasi phawba thabak oina mata lokhat pidre mahana hai karigumba tha sigi tara taruk phawbagi mandungda mari leinaba authority na thabak lokhalak taba taragadi court ta satuna PAODAM enterprises amadi thabak pangthokta ba competent authority gi mathakta wakat lagani haina phongdokhi ngasi akoina thamiba demand si hanan bada monendo asibu kabiyo aduga mayamdagi wana tanjara sendagi mana lipsing wal run to property mayamji hoji hari bakki banning of the regulated depository scheme sigi makhada provision gi makhada high property sing asibu khudakta pajan biu ko masi tungana secretary mamangda aduga loinana thowanda thopum branch da IC branch da hoji PGD gi official bank account se to mayana thangi ba account se athu matam da six to view aduga account adu da ki chathiba mari makong thidoga maduda yoramba pasal thokhiba natraga divert to giba any home officing adu su makoi bu koi investigate to biraga makoi bu sida ek asigi makada mari lena matungi na makoi bu mara review abise koi mayam da koi nonjabani Bharatiya Janata Party BJP gi Nipunithoi Suba Foundation Dega Marilena BJP Manipur Pradesh ki General Secretary Oiriba ke Sarat Kumar Singhana ngasi Jiri Bangi mafam singda uchara thaba amadi children home singda satuna chan thana polam sing pikre ngasi BJP Jiribam Mandal Nasina Jiribam district ki lamlong kaithola leiba Jiriga High School gi akoibada uchara thaki aduga Jiribam gi 50 bed hospital amadi Singdong lekai da leiba children home singda satuna uhai haira seng thau ising alu hawaina singma palam sing khusinaki loyana PMAY scheme gi makhada yumthong kharada
LED bulbs piki. BJP Manipur Pradesh ke General Secretary K. Sarakumar Singhana haikibada BJP gi Nipunithoi Shuba Mapok Kumonga Mari Layana BJP Jiriba Mandalna Ngamjaba Khara Uchara Thaba District Hospital Amadi Jiribang Singdong Lekai Dalaiba Sundra Home Singda Sanathana Polam Singasi Pijabani Handa Panto Kiba Mikal da Susit Humpugi Manungda BJP na Sit Kuntranithoi Pangduna Mai Paki BJP na Praja Miyangi Seba Tobada Akak Palitana Hena Kumang Sausin Dunamadi BJP asi Mapangang Kalan by BJP ama ONC Haina Pondoki. Ayang ba Konzelda Yamna Lap na Sakadaba missiles tamateng Pangadaba propulsion system ngasi Mai Pana test tokre Haina Defense Research and Development Organization DRDO na Pondorakli. Odisha ki Chandipurda solid fuel Dr. Ramjet SFDR booster ngasi test tokre Mai Pana SFDR test tokiba sina air to air missiles po handagi hena lapna target toba ngamlagani hairi Defense Research and Development Laboratory Hyderabad na Hyderabad Labor Research Center Emirate Masung Pune Dalaiba High Energy Material Research Laboratory ka khusam naraga SFDR asi develop tobani SFDR mai pakna test tobangam khibagidama Defense Minister Rajnath Singh na DRDO bu harau nungai ba phongdokre hujare beda maroy pa mukana pijari Sorada miyamna two-wheeler amaga police checkpost amaga mai thakre matam kaktaba ban hokre Lam khopseliba sing takthokna ba thabak paikhalagani haina Chief Minister N Birena haikre Mau temporary market ngasi MLA losi dikhona hangdokre loinana solid fuel ducted Ramjet booster mai pakna test tokre ngasi gidi paudam pijaba matang solution jare miyang tabiri ba singbu kurumjari